Raijel Manipuri Horror Story Maikaidagi Mayambu Ikoknona Khurumjari Ngasisu mayamgi ngaihak awa pothabada mateng oinaba asengba thokhiba wari ama puduna lakjari wari asi pathokjaba matamda soigiba langiba kaya yawrasu mayamna nungsibiduna ngakpiyu wari asi iche amana libirakpani ngasidagi chahi nipal mapan muk haugrabagi warini malem nganba nungtigi chingda singchanba chattuna mana chanluriba sing khara adu yonduna imungi leitalaira awat apa sing menduna Manaw ni pa adubusu larik laisu tamhalami malem nganba mahaki mama amadi manaw ni pa makhoi ahumkhak piklaba yum aduda tarak lairami khamtheng nasu lairarami malem nganba mausagum nungtigi ayuk nganna hauduna mahaki thela adu induna chingda singchanba chatlami mahak nongmada trip manga taruk maromdi sing adu chingdagina yum fobu holi adubu Numit adudi masing hena yamna sing holubana waman khraduna numidangi chak nganna chaduna phambungda nganna changduna tumammi tumthaba horakpada mahak mang ama mangi laikhidraba mahakki mapabung adu malem nganbana sing chanba chatliba ching aduda chattuna leirammi aduda malem nganbana harauna mahakki mapa adu kaurammi adubu karisu khumlakte hanjan kaubadagi mapa adu chalambadagi chap leptuna Mai tapna onthoraklaga machanupada nang hayengdagi mafam asida amuk hanna lakanu hairamlaga tapna mami samkirammi malem nganba mikap thoraktuna mapabungbu ningsingduna mamittagi milu pirang sinthari amuksu machinja sonli kari mangno hojikidubu onthokpanida makumang haibado oiraba male asumna sonduna mahak fana kuina tumthaba yadaduna leirammi adubu asum thengjalakpadagi mahaksu tumthagiba khanghaudre no ngale malem nganba numit adu yam thengna haugalammi mamanasu waram lagani khanduna haugatpidre malem nganba sing honba chatnaba tawbada mamana horen nungten oina chatlo hojikidi chak chathoklaga ngaihak pothajaro asumna malem nganba ayukki chak nganna chaduna horen nungten oina chatlage khanduna pothare nungtengi matam yorakpada malem nganba singchanba chatlammi numit adusu nong yamna mangammi numit ki mangal pumba lechilna khumjingre mahak trip ani morom holakpada pungsu adum thengjangre chawrakna pung mari gumba tasilakle mahak amatanga holaga ngasigidi loisanlage khanduna chinglomda asum lai adubu kanghaudana nong yam kanna susilakle akhak arawga loinana malem nganba laptakna sang ama laibadu ubada Magi thela adu mafam chana thanamlaga sang adu tana kanna cheli adubu sang adu kharasu adum chawi mi kanasu leiramde mirang nasu yomle malem nganba fareda khanduna sang adugi manungda charu khara leiba aduda hiptuna nong hangba ngairammi adubu mahak adum tumthagre mane mikap tholakpadadi numit pungta taramle chawrakna pung 8 taramdai gi matamni nongsu hangba lepte kanna jam churi mahakna khanli nong asi chuba leptragana ngasigidi war suwana sang asida ahing leklage asumna khallingaida mahakki manak oirapna ujaw ama teklaga tagibagi khonjel tarai mahak swailawi kaino hojikidubu asumna kina thamoi nungda khalli ngaihak leiraga amuk laptakna ujaw ani ahum marom teklaga tagibagi ahuba khonjel amuk tarai mahak kibana loire Charu aduna yomsanlaga leiri asumna leiri ngaida mapanda nong marak aduda mira sara khangdaba ama kochen chenbagi khonjel tarai malem nganba charu marak aduda tuminna khonjel sing adu taduna masadu thak niktuna leire ngaihak leiraga taramba khonjel mayam adu chap lepkhre adubu nongdi hangba lepte kanna churi mahak matam aduda yamna khangningba ama poklakhi mapanda leiriba si kanano haina adubu amuksu kiri karigumba sawiramladi ai thawai mangba yai haiduna adubu mahakna magi uwa yanbada sijanaba singjang amadi thangjau adu khangning ningsilai madu pairadi mahak masa ngakthokchaba ngamgani haina adubu pungmam mamba oibana karisu uba fangdre masagi makhut fawba uba fangde mana magi makhut adu laimai aduda mama aduna lakpada potsak amada pairure mana khanli Karino sibu ngasaidi karimata leihaudabanida malem nganbana
ꯃꯥꯅ ꯊꯦꯡꯅꯔꯤꯕ ꯄꯣꯠꯁꯛ ꯑꯗꯨ ꯂꯧꯈꯠꯇꯨꯅ ꯃꯈꯨꯠ ꯑꯅꯤ ꯑꯗꯨꯅ ꯄꯥꯏꯔꯒ ꯌꯦꯡꯕꯗ ꯀꯔꯤꯅꯣ ꯍꯥꯏꯕ ꯂꯧꯐꯝ ꯈꯪꯗ꯭ꯔꯦ꯫ ꯇꯟꯖꯥ ꯑꯗꯨꯗ ꯅꯣꯡ ꯑꯈꯥꯛ ꯑꯔꯥꯎꯒ ꯂꯣꯏꯅꯅ ꯃꯪꯂꯛꯏ꯫ ꯅꯣꯡ ꯃꯪꯕꯒꯤ ꯅꯣꯡ ꯃꯃꯤꯠ ꯐꯥꯛꯂꯛꯄ ꯑꯗꯨꯗ ꯃꯥꯅ ꯍꯥꯏꯐꯦꯠ ꯎꯕ ꯐꯪꯂꯦ꯫ ꯑꯗꯨꯗꯤ ꯃꯥꯅ ꯂꯧꯈꯠꯂꯨꯔꯤꯕ ꯄꯣꯠꯁꯛ ꯑꯗꯨꯗꯤ ꯃꯤꯒꯤ ꯈꯨꯗꯥꯡ ꯃꯀꯛ ꯑꯃ ꯑꯣꯏꯔꯝꯂꯦ ꯍꯥꯏꯕꯁꯤ ꯃꯥꯂꯦꯝꯉꯥꯟꯕ ꯈꯨꯗꯥꯡ ꯃꯀꯛ ꯑꯗꯨ ꯎꯕꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ꯫ ꯂꯩꯃꯥꯏꯗ ꯊꯥꯗꯗꯨꯅ ꯃꯍꯥꯛꯁꯨ ꯇꯨꯡꯍꯟꯅ ꯇꯨꯁꯜꯂꯤ꯫ ꯅꯣꯡ ꯃꯃꯤꯠ ꯑꯃꯨꯛꯀ ꯐꯥꯛꯂꯛꯄꯗ ꯃꯥꯂꯦꯝꯉꯥꯟꯕꯅ ꯎꯔꯦ ꯃꯤꯒꯤ ꯍꯛꯆꯥꯡ ꯃꯇꯨꯞ ꯃꯇꯨꯞ ꯀꯛꯂꯕ ꯃꯌꯥꯝ ꯑꯃ ꯁꯪ ꯑꯗꯨꯒꯤ ꯐꯛꯂꯥꯡ ꯑꯗꯨꯗ ꯌꯥꯟꯗꯨꯅ ꯂꯩꯕ ꯑꯗꯨ꯫ ꯃꯗꯨ ꯎꯔꯨꯕꯗꯒꯤ ꯃꯍꯥꯛ ꯀꯟꯅ ꯂꯥꯎꯗꯨꯅ ꯁꯪ ꯑꯗꯨꯒꯤ ꯃꯅꯨꯡꯗꯒꯤ ꯆꯦꯟꯊꯣꯔꯛꯂꯦ꯫ ꯀꯅꯥ ꯀꯅꯥ ꯂꯩꯒꯦ? ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯀꯟꯅ ꯀꯟꯅ ꯂꯥꯎꯗꯨꯅ ꯃꯥꯏꯀꯩ ꯈꯪꯗꯅ ꯎ ꯋꯥ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯔꯛꯇꯨꯗ ꯆꯦꯜꯂꯤ꯫ ꯃꯍꯥꯛ ꯀꯟꯕꯤꯌꯨ ꯍꯥꯏꯅ ꯂꯥꯎꯖꯕꯗꯅꯤ ꯀꯅꯥꯅꯁꯨ ꯇꯥꯕꯤꯕ ꯅꯠꯇꯦ꯫ ꯆꯤꯡ ꯃꯅꯨꯡ ꯑꯣꯏꯕꯅ ꯃꯤꯁꯨ ꯑꯃꯠꯇ ꯂꯩꯇꯦ꯫ ꯅꯣꯡ ꯃꯪꯕꯒꯤ ꯃꯃꯤꯠ ꯐꯥꯛꯂꯛꯄ ꯑꯗꯨꯗ ꯃꯥꯅ ꯑꯃꯨꯛ ꯎꯔꯦ ꯎ ꯃꯌꯥꯝ ꯑꯗꯨꯗ ꯃꯤꯒꯤ ꯃꯈꯨꯠ ꯃꯈꯣꯡ ꯀꯛꯂꯒ ꯏꯍꯤꯡ ꯅꯥꯍꯤꯡ ꯁꯥꯔꯕ ꯀꯌꯥ ꯑꯃ ꯌꯥꯜꯂꯒ ꯂꯩꯕ ꯑꯗꯨ꯫ ꯃꯍꯥꯛ ꯀꯤꯕ ꯍꯦꯟꯃꯟꯕꯅ ꯆꯤꯟ ꯂꯩ ꯂꯣꯏꯅ ꯐꯥꯖꯤꯟꯈ꯭ꯔꯦ꯫ ꯈꯣꯡ ꯊꯥꯡꯕ ꯊꯣꯛꯇ꯭ꯔꯦ꯫ ꯇꯟꯖꯥ ꯑꯗꯨꯗ ꯃꯥꯒꯤ ꯇꯨꯡ ꯑꯣꯏꯔꯞꯅ ꯃꯤ ꯑꯃ ꯆꯠꯈꯤꯕꯒꯤ ꯁꯥꯍꯨꯝ ꯐꯪꯉꯤ꯫ ꯃꯥꯅ ꯇꯞꯅ ꯂꯩꯊꯣꯛꯑꯒ ꯌꯦꯡꯕꯗ ꯃꯁꯝ ꯌꯥꯝꯅ ꯁꯥꯡꯕ ꯅꯨꯄꯤꯒꯤ ꯃꯑꯣꯡ ꯃꯥꯟꯕ ꯃꯨꯁꯤꯟ ꯃꯨꯕ ꯑꯃ ꯂꯥꯞꯇꯛꯅ ꯆꯠꯂꯒ ꯂꯩꯕ ꯑꯗꯨ꯫ ꯃꯗꯨ ꯎꯕꯗ ꯃꯍꯥꯛ ꯃꯤꯑꯣꯏ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯌꯥꯝꯅ ꯆꯠꯅꯤꯡꯕ ꯑꯃ ꯄꯣꯛꯈꯤ꯫ ꯃꯥꯅ ꯇꯨꯡ ꯑꯁꯨꯝ ꯏꯟꯅꯔꯝꯃꯤ꯫ ꯑꯗꯨꯒ ꯈꯔ ꯆꯠꯂꯕ ꯃꯇꯨꯡꯗ ꯃꯥꯂꯦꯝꯉꯥꯟꯕ ꯅꯣꯡ ꯃꯪꯕꯒꯤ ꯑꯈꯥꯛ ꯑꯔꯥꯎ ꯇꯧꯔꯛꯄꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯒ꯭ꯌꯥꯟ ꯈꯪꯂꯥꯛ ꯂꯥꯛꯈꯤ꯫ ꯃꯥꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤ ꯀꯥꯏꯗꯅꯣ ꯈꯟꯕꯗ ꯃꯍꯥꯛ ꯒ꯭ꯌꯥꯟ ꯃꯝꯂꯝꯃꯤ꯫ ꯈꯪꯍꯧꯗꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯎꯖꯥꯎ ꯑꯃ ꯀꯟꯅ ꯅꯤꯛꯇꯨꯅ ꯐꯦꯔꯦ ꯐꯦꯔꯦ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗꯒꯤ ꯀꯟꯅ ꯆꯦꯟꯊꯣꯔꯛꯈꯤ꯫ ꯃꯥꯂꯦꯝꯉꯥꯟꯕꯅ ꯃꯥꯒꯤ ꯃꯄꯥꯕꯨꯡ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯑꯄꯣꯛꯄ ꯂꯥꯏ ꯑꯗꯨꯕꯨ ꯊꯃꯣꯏꯅꯨꯡꯗ ꯆꯦꯠꯅ ꯅꯤꯡꯗꯨꯅ ꯃꯥꯒꯤ ꯂꯩꯖꯕꯤ ꯊꯥꯗꯨꯅ ꯑꯋꯥꯡ ꯄꯥꯡꯅ ꯀꯟꯅ ꯂꯦꯞꯄ ꯂꯩꯇꯅ ꯆꯦꯜꯂꯛꯄꯅ ꯃꯥꯅ ꯉꯁꯥꯏ ꯊꯝꯂꯝꯕ ꯊꯦꯂꯥ ꯑꯗꯨ ꯊꯦꯡꯅꯈꯤ꯫ ꯑꯗꯨꯗꯒꯤ ꯃꯍꯥꯛ ꯂꯝꯕꯤ ꯃꯥꯡꯂꯝꯕꯁꯤꯡ ꯑꯗꯨ ꯈꯔ ꯃꯈꯩꯗꯤ ꯈꯪꯕ ꯉꯝꯈꯤ꯫ ꯑꯗꯨꯕꯨ ꯂꯥꯞꯇꯛꯅ ꯃꯥꯕꯨ ꯆꯠꯈꯤꯗꯣꯔꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯎ ꯋꯥꯁꯤꯡ ꯑꯗꯨ ꯅꯝꯈꯥꯏꯗꯨꯅ ꯇꯥꯟꯅꯔꯛꯄꯒꯤ ꯃꯑꯣꯡ ꯇꯧꯔꯛꯄꯗ ꯃꯥꯂꯦꯝꯉꯥꯟꯕꯅ ꯃꯌꯨꯝ ꯃꯥꯏꯀꯩ ꯇꯝꯅ ꯏꯁꯣꯔ ꯑꯃꯗꯤ ꯃꯄꯥꯕꯨꯡꯕꯨ ꯆꯦꯠꯅ ꯈꯨꯔꯨꯝꯗꯨꯅ ꯃꯌꯨꯝ ꯎꯆꯤꯟ ꯅꯥꯆꯤꯟ ꯌꯧꯈꯤ꯫ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯄꯥꯊꯣꯛꯆꯕ ꯃꯇꯝꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯀꯌꯥ ꯌꯥꯎꯔꯁꯨ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯉꯥꯛꯄꯤꯌꯨ꯫ ꯑꯗꯨꯒ ꯃꯌꯥꯝꯅ ꯋꯥꯔꯤ ꯍꯥꯞꯄꯤꯅꯤꯡꯕ ꯂꯩꯔꯁꯨ ꯑꯩꯒꯤ WhatsApp ꯅꯝꯕꯔ ꯑꯁꯤꯗ ꯇꯦꯛꯁ ꯊꯥꯕꯤꯔꯛꯎ꯫